इरमदम इपाउ यूट्यूब चैनल मियंग ताबिरे पुनम पुतरामना ओक्चरी ngasi phongkhiba tongan tongan ba pauche singdagi maruoi ba pau khara pathokchari ahan bada maruoi ba pau sakhang da basing na attack chatharak pada ahum suba ar ge personal mari sokle personal amadi aruba fibam dalai kanari नेपाल की अनौब सेंजेक्ता इंडिया की लम मखोई की हाइबा मैप यावरख्रे सोशल मीडिया पोस्टिंग रेगुलेट तौनबा चटना कांगलोन सेमदुना पिखलकनबा सुप्रीम कोर्ट ना सेंटर दा खंगनख्रे अमदी मयाई लंबी चयोल निपान की मनुंग दा सेंबा होनबा MISRC ना नेशनल हाईवेज अथॉरिटी दा डायरेक्शन पिरख्रे हौजिक पाउ संदोना पिजरी सखंग दबसिंग ना एटेक चथरकपदा अहुम सुबा AR की पर्सनल मरी सोकले पर्सनल अमदी अरुबा फिबम दा लाइकनरी इंडोम म्यांमार बॉर्डर पिलर 87 अमदी 88 किलोमीटर टेंगनोपन डिस्ट्रिक्ट की यांगु पोपीदा हांगबा अहुम सुबा असम राइफल्स की पोस्ट सखंग दबसिंगना अटैक तौबदा असम राइफल्स की पर्सनल मरी रोम सोकले अरुबा फिबम दलाइकनरी अटैक असिंगसी अयु अंगन बदा चतर किबनी हाइरी अटैक असिगी मतंग द पाउचे असिना फंगबा पाउदा टेंगनोपन डिस्ट्रिक्ट की टेंगनोपन पुलिस स्टेशन न कोनबा यांगु पोपी हाइरी बकुल असिदा म्यांमार दा थोकलिबा लान असिना मरम ओयरगा रिफ्यूजी सिंगी अचोबा कैम्प अमा हांगदुना लई हाइरिबा रिफ्यूजी कैम्प अदु अहुम सुबा असम राइफल्स की पोस्ट अमना ngak सेंदुना लाखिबनी लोइना ngasi अयुक अहुम सुबा असम राइफल्स की पोस्ट अदु दा बॉम्ब याउना अफबा मखल की नोंगोइसिंग सिनदुना अटैक अदु चथरखिबनी अयुक पुंग मंगा मखाई तारमदाइदगी अटैक चथरकपा अदुदा असम राइफल्स न खुद हंदुना पुंग अमरम अकन ममोंग द खुद थोनखि अटैक अदुदा असम राइफल्स की पर्सनल मरी सोकपदगी याइंगो पोपीदगी मोइरंग थेन खुल फावब पुरकलब मतुंग मोइरंग थेलदगी आर्मी हेलीकॉप्टर सिजनदुना लैमखोंगी आर्मी हॉस्पिटल द पुरक्तुना लाइकनरी सोकलब पर्सनल मरी असिगी मनुंगदा पर्सनल अमदी मकोकता सोकपन मरम ओइरगा फिबम खरा लूना लैरी हौजिकसु थौदोक थोकफमदा हेनबा सिक्योरिटी फोर्सिंग जंक्शनदुना पाक सन नथि हुंबगी थबक चथरी लोइनना साइबोल द लैबा अहुम सुबा असम राइफल्स की कैम्प तसु हौजि हेलीकॉप्टर अमसु पाइरक्तुना लैरी हाइरी ngasi अटैक अदु हौजिक फावबगी ओइना कनाना चथबनो हाइबा चपचाना खंगमंगमद्री पाव असिना मखाताना असोकप मसिंग हेंगलकप याना लैरी हाइरी नेपाल की अनौब सेंजेक्ता इंडिया की लम मखोई की हाइबा मैप यावरख्रे नेपाल के सेंट्रल बैंक ना पुथोकपा लुपा चामा चप्पी के सेंजेक्ता इंडिया की लम मखोई की हाइना क्लेम तौबा मैप यावरख्रे कालापानी लिफुलेक अमसुंग लिम्पिया धुराना सिंगबा यनरिबा लमगे सरुकसिंग नेपाल की हाइना क्लेम तौबा मैप अदु अनौब सेंलेक्ता हापलखिबनी यनरिबा लम असिगी मतंगदा नेपाल ना अहानबा ओइना चाही मंगागी ममांगदा क्लेम तौरकपा लैख्रबनी नेपाल की अनौब मैप अदु सेंजेक की मयाई थंगबा सरुकता हापली हिरम असिगी मतंगदा नेपाल राष्ट्र बैंक NRB के स्पोक्सपर्सन गुरु प्रसाद पौडेल ना हाइखी लेंगा की वारे मतुंग इना अनौब लुपा चामा चप्पी के सेंजेक्ता मैप अदु यहनबने चाइना की बैंक नोट प्रिंटिंग एंड मिंटिंग कॉर्पोरेशन नंबा लुपा चामा चप्पी की अनौब सेंजेक मिलियन चहुम रोम लेबाक अदु सिनबा हौरे कुमजा लिसिंग अनि कुंदा इंडिया ने यनरिबा लमगे सरुकसिंग असि याउना अनौब मैप अमा फोंखरबा मतुंगदा नेपाल ना सुचपमानबा मौंगदा हाइरिबा लमगे सरुकसिंग अदु मखोई की हाइना उटपा मैप अमा फोंलखिबनी हाइरे मयाई लंबी चयोल निपान की मनुंगदा सेंबा होनबा MISRC ना नेशनल हाईवेज अथॉरिटी दा डायरेक्शन पिखरे मयाई लंबी हाइरगा खंगनबा नेशनल हाईवे नंबर 137A की फिबम सोकलबा लंबी असि चयोल निपान की मनुंगदा नेशनल हाईवे अथॉरिटी ऑफ इंडिया NHAI ना थबक पाइखटकदबनी हाइना नेशनल ह्यूमन राइट्स कमीशन ना डायरेक्शन पिखरे नेशनल ह्यूमन राइट्स कमीशन ngarang pikhiba direction amada manipur gi maru oiba lambi singi manungda ama oiriba national highway 137A mayai lambi gi phibam ka hena phattaba maramna lambi asibu lifeline oiriba khunja singi punsida khudong thingai oirakpadagi masibu yengsinna ba mayang fan thana awang lekai dagi activist asem rosan na complaint ama thaki मधुगी मतुंग तारकपदा नेशनल ह्यूमन राइट्स कमीशन ना कंप्लेन असगी खुदम चांगदम फोटो CPGRAMS रजिस्ट्रेशन अमदी स्पीड पोस्ट की प्रूफ न सिंगबा यावना यंगसलबा मतुंग नेशनल हाईवे अथॉरिटी ऑफ इंडिया की चेयरमैन दा थबक असि खुदक्तगी पाइखनबा डॉक्यूमेंट सिंग थादना डायरेक्शन असि पिखिबनी मरुओइना अथॉरिटी न चयोल निपान यमनुंगदा लंबी सेंबगी थबक पाइखटपा मतमदा कंप्लेनेंट ओइरिबा मियोय असि यहनगदबनी अमदी मियोय असिदा थबक पाइखटले हाइबगी पाउसु पिगदबनी हाइना NISRC की लॉ डिवीजन ना ngarang चेरोल अमसु थोकी पनबा याबदी कंप्लेनेंट ओइरिबा असम रोसना मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज MARTIS दा CPGRAMS अमदी स्पीड पोस्ट की खुथांगदा लंबी असिगी कंप्लेंट थाबा लैख्रबनी
ꯑꯗꯨꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯃꯔꯝꯅ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯗ ꯌꯦꯡꯁꯤꯟꯅꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥ ꯄꯣꯁꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯦꯝꯗꯨꯅ ꯄꯤꯈꯠꯂꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯟꯇꯔꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯁꯤꯡꯗ ꯊꯥꯒꯠꯂꯛꯂꯤꯕ ꯄꯣꯁꯁꯤꯡꯒꯤ ꯌꯨꯖꯔ ꯖꯦꯅꯦꯔꯦꯇꯦꯗ ꯀꯟꯇꯦꯟꯠꯁꯤꯡ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯔꯤꯒꯨꯂꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤडियाꯒꯤ ꯔꯤꯐꯣꯔꯃꯦꯁꯟ ꯑꯃ ꯇꯨꯡ ꯀꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄ꯭ꯔꯄꯣꯖ ꯔꯤꯒꯨꯂꯦꯁꯟꯁꯤꯡ ꯆꯌꯣꯜ 4ꯒꯤ ꯃꯅꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯒꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯐꯨꯜ ꯕꯦꯟꯆ ꯑꯃꯅ ꯁꯦꯟꯇꯔꯅ ꯄꯤꯈꯠꯂꯛꯀꯗꯧꯔꯤꯕ ꯄ꯭ꯔꯄꯣꯖ ꯔꯤꯒꯨꯂꯦꯁꯟꯁꯤꯡ ꯑꯗꯨ ꯑꯣꯇꯣꯅꯣꯃꯁ ꯕꯣꯗꯤ, ꯃꯤडिꯌꯥ ꯑꯃꯁꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯛꯁꯄꯔꯠ ꯌꯥꯎꯕ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯄꯤꯈꯠꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯄꯤꯈꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯕꯦꯟꯆ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯊꯥꯒꯠꯂꯛꯂꯤꯕ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯄꯣꯁꯁꯤꯡ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯁꯟꯗꯣꯛꯇ꯭ꯔꯤꯉꯩ ꯀꯔꯤꯒꯤ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯊꯝꯈꯤ꯫ ꯍꯤꯔꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯊꯥꯒꯠꯂꯤꯕ ꯌꯨꯖꯔ ꯖꯦꯅꯦꯔꯦꯇꯦꯗ ꯀꯟꯇꯦꯟꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯔꯤꯒꯨꯂꯦꯠ ꯇꯧꯒꯗꯕꯅꯤ꯫ ꯏꯅꯧ ꯅꯧꯅ ꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯥ ꯒꯣꯠ ꯂꯦꯇꯦꯟꯠꯀꯤ ꯀꯦꯁ ꯑꯁꯤꯅ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯔꯟꯕꯤꯔ ꯑꯂꯥꯕꯗꯤꯌꯥ ꯑꯃꯁꯨꯡ ꯁꯥꯃꯦ ꯔꯥꯏꯅꯥꯒꯤ ꯄꯣꯁꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯈꯤꯕ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯁꯦꯟꯇꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯦꯁ ꯑꯁꯤ ꯆꯨꯝꯅꯇꯒꯤ ꯑꯣꯕꯁꯁꯤꯅꯤꯇꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯄꯔꯚꯔꯁ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯖꯔ ꯖꯦꯅꯦꯔꯦꯇꯦꯗ ꯀꯟꯇꯦꯟꯠꯁꯤꯡ ꯔꯤꯒꯨꯂꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯌꯥ ꯆꯪꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯣꯁꯠ ꯑꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯐ꯭रीडꯝ ꯑꯣꯐ ꯁ꯭ꯄꯤꯆ ꯑꯁꯤ ꯃꯃꯜ ꯌꯥꯎꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯄꯣꯁꯠꯁꯤꯡ ꯑꯁꯤꯅ ꯄꯔꯄꯁꯤꯇꯤ ꯑꯣꯏꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯤꯌꯥꯔꯤꯡ ꯑꯗꯨꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔꯌꯀꯥꯟꯇꯅ ꯗꯤꯁꯀꯁꯟꯗꯨꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗ ꯍꯦꯛꯇ ꯃꯔꯥꯟ ꯁꯤꯕ ꯌꯥꯏ, ꯃꯁꯤ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯈꯥ ꯇꯥꯅ ꯖꯁꯇꯤꯁ ꯖꯦ ꯃꯥꯂ꯭ꯌꯥꯄꯛꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯤꯕꯅ ꯄꯣꯁꯠ ꯑꯁꯤꯗ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯄꯣꯁꯠ ꯑꯁꯤꯕꯨ ꯊꯥꯒꯠꯂꯤꯕ ꯑꯃꯗꯤ ꯁꯦꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯆꯥꯅ ꯔꯤꯑꯦꯛ ꯇꯧꯗꯨꯅ ꯊꯥꯒꯠꯂꯤꯕ ꯄꯣꯁꯠ ꯑꯁꯤꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯝ ꯇꯧꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯣꯕꯖꯔꯕꯦꯁꯟ ꯄꯤꯈꯤ꯫ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯁꯥꯟꯠ ꯚꯨꯁꯟꯅ ꯄꯔꯁꯟ ꯋꯤꯊ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯄꯣꯁꯠꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯊꯤꯡꯍꯧꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕꯗꯒꯤ ꯐꯠꯇꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯁꯇꯤꯁ ꯄꯛꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜꯒꯤ ꯋꯥꯐꯝꯗꯤ ꯂꯥꯏꯔꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯅꯠꯇꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯃꯈꯥ ताना करिगुम्बा सोशल मीडिया पोस्ट खरदा इतिहास का मरी लेनबा एकाडेमिक डिस्कशन सिंग स्टेटहुड नत्रगा वैक्सीन की मरी लेनबा सिंग लाना लमजिंग ब पोस्ट तौरक्लबदी मदुना अचुंबनी हाइगदौरिबरा। चीफ जस्टिस के ऑब्जर्वेशन दा सोशल मीडिया दा थागलक्लिबा एंटी नेशनल ओइबा अमदी खुनाइदा सोकदबा पोस्टिंग असि रेगुलेट तौनबगिदमक एपेक्स कोर्ट असिना ऑटोनोमस रेगुलेटरी बॉडी अमना कुपना थिजिल्लबा मतुंग मखोइगी ओइबा रेगुलेटरी प्रोपोजल अमा सुप्रीम कोर्ट ता पिरकनबा खंगहल्लिबनी। सही नौरीबे अंगांगदा सेक्सुअल असॉल्ट चथबगी मराल लेरे हाइना लौथोखरे। सही नौरीबे नुपी मचा अमदा सेक्सुअल असॉल्ट चथरुबा मियोय अमा फास्ट ट्रैक कोर्ट नंबर 1 मणिपुर की स्पेशल जज आर.के. मेमचा देवीना मराल लेरे हाइना लौथोखरे। कोर्ट न मराल लेरे हाइना लौथोखरबा मियोय अदुदी इम्फाल ईस्ट डिस्ट्रिक्ट की लमलाई पुलिस स्टेशन की मनुंग चन्ना लेबा नोंदम मनिंग लेकाइदगी खाइदेम बिसेंबोर एलाइस सुरेश मैतई सही निफु अपोक्प खाइदेम रंजित कवि कुमजा 2018 की अक्टोबर 12 वुमेन पुलिस स्टेशन इम्फाल ईस्ट की ओसीदा अइब कंप्लेन अमा थारखी। कंप्लेन अदुदा चाही अदुगी अक्टोबर 12 की पुंग 1:05 रोम ताबदा खाइदेम बिसेंबर एलाइस सुरेश मैतईना नुपी मचा अदु ममानबी अमगा लोइनना साबा लोइसिंद्रिबा युम अमदा पुरगा सेक्सुअल असॉल्ट चथखिबनी हाइरी। नुमित अदुमक्तदा जेनेम्स की फोरेंसिक मेडिकल टीम अमना विक्टिम ओइरिबी नुपी मचा अदुदा मेडिको लीगल एग्जामिनेशन चथबदा सेक्सुअल असॉल्ट चथखिबगी खुदम फंगबा ngamखि। अक्टोबर 13 की नुंथिल पुंग 5 ताबदा एक्यूज ओइरिबा बिसेंबुरबु लांगोलदा लैबा सिजो हॉस्पिटल मनाक्ता फाखि। पोक्सो एक्ट 2012 की मखादा वायल चथबदा मियोय असि मराल लेरे हाइना चपचाना खंगबा ngamखि। अथुबा मतमदा सेंटेंस हियरिंग पांगथोकलगा मरालगी मतुंग इना चराक फंगलगनी हाइरी। कांगचुप चिरुदा लैबा आईडीपी सिंगी अकाउंट थाजिलक्लिबा कंपेंसेशन की सेंफम डीसीदा हंदोखरगनी। स्टेट असिदा हौजिक थोकलिबा कांगलुप की इरांग असिना मरम ओइरगा युम मई तुमना चाख्रबा आईडीपी सिंगदा पीआर लेंगाक असिना पीरिबा कंपेंसेशन की सेंफम असि आईडीपी सिंगबु उसितबनी।
ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯄꯛꯀꯥꯒꯤ ꯌꯨꯝꯁꯤꯡꯗ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯒꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯍꯟꯊꯔꯒ ꯂꯨꯄꯥ ꯂꯥꯛ 3ꯗ ꯄꯤꯅꯕ ꯑꯣꯔꯗꯔ ꯅꯧꯅ ꯊꯣꯛꯈꯤꯕ ꯑꯁꯤ ꯀꯥꯡꯆꯨꯞ ꯆꯤꯔꯨꯒꯤ IDPꯁꯤꯡꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯣꯏꯅ ꯂꯨꯄꯥ 35,000 IDPꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯇ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯉꯁꯤꯃꯛ BPOꯒꯤ ꯈꯨꯠꯊꯥꯡꯗ DC ꯗ ꯍꯟꯗꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯥꯡꯆꯨꯞ ꯆꯤꯔꯨ IDPꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯊꯤꯡꯉꯨꯖꯝ ꯗꯦꯕꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯄꯛꯀꯥ, ꯁꯤꯃꯤ ꯄꯛꯀꯥ ꯑꯃꯁꯨꯡ ꯀꯆꯥꯒꯤ ꯌꯨꯝꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 10, ꯂꯨꯄꯥ ꯂꯥꯛ 8 ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯛ 5 ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯍꯥꯏꯕꯁꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕꯅꯤ, ꯖꯤꯔꯣꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ, ꯂꯣꯏꯅꯃꯛ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯅꯤ꯫ IDPꯁꯤꯡ ꯑꯁꯤ ꯐꯨꯠꯄꯥꯠꯇ ꯄ꯭ꯂꯥꯁꯇꯤꯛ ꯑꯃ ꯈꯜꯂꯒ ꯂꯩꯕ ꯅꯠꯇꯦ꯫ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯛ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯃꯥꯜꯆꯥꯡ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯅꯤ꯫ ꯁꯔꯀꯥꯔꯅ ꯂꯦꯞꯂꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯑꯗꯨꯅ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯁꯔꯀꯥꯔꯅ ꯂꯦꯞꯂꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯑꯗꯨꯗ ꯌꯥꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯌꯥꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯕ ꯍꯧꯔꯝꯂꯕꯅꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯐꯝ ꯑꯗꯨꯗ ꯌꯥꯅꯗꯨꯅ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯄꯛꯀꯥꯒꯤ ꯌꯨꯝꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 10ꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯗꯨ ꯄꯤꯗꯨꯅ ꯁꯨꯒꯨꯅꯨꯗ ꯂꯩꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯀꯌꯥ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ PR ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔ ꯃꯇꯝꯗ ꯌꯥꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯈꯤꯕ November 8ꯇ ꯅꯧꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯀꯥꯡꯆꯨꯞ ꯆꯤꯔꯨꯗ ꯂꯩꯕ IDPꯁꯤꯡꯒꯤ ꯑꯣꯏꯅ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 3 ꯄꯤꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤ IDPꯁꯤꯡꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯃꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯀꯥꯎꯟꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯏꯟꯁꯇꯣꯜꯃꯦꯟꯠ ꯑꯣꯏꯅ ꯂꯨꯄꯥ 35,000 ꯀꯥꯞꯂꯛꯂꯤꯕꯁꯤ ꯉꯁꯤꯃꯛ ꯍꯟꯗꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯦꯘꯦꯟ ꯑꯃꯁꯨꯡ I ꯍꯦꯃꯆꯟꯗ꯭ꯔ ꯌꯥꯎꯅ NEꯒꯤ ꯁꯤꯡꯒꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯅꯕ ꯑꯒꯔꯇꯂꯥꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯁꯦꯟꯇꯔꯅ ꯂꯨꯝꯅ ꯂꯧꯗꯕꯒꯤ ꯃꯇꯥꯡꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯊꯦꯡꯅꯅꯕ ꯋꯥꯟ ꯅꯣꯔꯊ ꯏꯁꯠ ꯌꯨꯅꯤꯇꯤꯒꯤ ꯃꯈꯥꯗ ꯁꯤꯡꯒꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯅꯕ ꯉꯔꯥꯡ ꯑꯒꯔꯇꯂꯥꯒꯤ ꯁ꯭ꯇꯕꯜ ꯒ꯭ꯔꯥꯎꯟꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯅ ꯄꯕ꯭ꯂꯤꯛ ꯒꯦꯗꯔꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯦꯘꯥꯂꯌ, ꯅꯥꯒꯥꯂꯦꯟ, ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯗꯥꯔꯖꯤꯂꯤꯡꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯀꯌా ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕ ꯁꯦꯅꯤꯌꯔ ꯂꯤꯗꯔ R.K. ꯃꯦꯘꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯂꯕ I ꯍꯦꯃꯆꯟꯗ꯭ꯔꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯦꯘꯥꯂꯌꯒꯤꯅ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ NPPꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯝꯁ P.K. ꯁꯪꯃꯥ, ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯑꯁꯥꯝꯒꯤ ꯐꯥꯎꯟꯗꯔ ꯗꯥꯅꯤꯌꯦꯜ ꯂꯪꯊꯥꯁꯥ, ꯅꯥꯒꯥꯂꯦꯟꯗꯒꯤ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯃꯣꯍꯟ ꯂꯨꯃꯣ, ꯏꯟꯗꯤꯌꯟ ꯒꯣꯔꯈꯥ ꯖꯅꯁꯛꯇꯤ ꯐ꯭ꯔꯟꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ, ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯇ꯭ꯔꯤꯄꯥꯃꯥꯎꯊꯥ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ B.K. ꯔꯪꯈ꯭ꯋꯥꯜꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯔꯊ ꯏꯁꯠꯇ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ